Akasbani Imphal Wahengbam Rajesh na pau pajari. Directorate of Handloom and Textiles amasung Deputy Conservator of Forest Park and Sanctuary di Makada, Bisnupur Jila gi Kaibul Village na ngasi Additional Chief Secretary Textile Commerce and Industries amasung Tribal Affairs and Hills amasung PCCF Anurag Baspay na ngasi mapamadu lairiba khulgi nupi singi fisalonsa gi thabak thorom phagaranaba ahanba handloom cluster hogdokre. Thauramadu wangang muda Anurag Baspay na hai Raijesta Bibak ani kusan maduna apaba pandam amagi damag mapam adugi semilon phagaranaba ahan boina thabak asi paikat pani. Tungda Anurag Baspay na Directorate of Handlooms and Textiles na kaunagi kucha haibigi potok sing sanaba nupi singi aba training program ama moirang dalaiba IDP singi chathari badu yeng singki training adu numit kuni chathagani hari. Manipuri lam koiba singi mafam ama ohenaba pandamda Raijagi Tourism Bibhag na tour operators sing amasung maruoiba stakeholders singa mifam pangthokre. Tourism Bibhag Director Lusing Mamihut Kangbu aduna mifam adda Manipur gi hojik oriba tourism gi phibam masa thengnariba khudong chadaba sing khangdokpa amadi tourism gi lam hena chawkhat hanaba punna honaminaba haibasida wafam kya khanaki hari. Manipur mahuksadagi leijaraklaba nga singi pothok hena puthoknaba amadi nga da mipang tangdanaba raija ama oinaba pandamda raijagi fisheries bibagna nga macha lobugi thabak kayamarom pangthokpa hore. Bibag asina sinduna district fishery office thawalda lamdam masigi mahuksadagi leijaraklaba nga makal pengba nga ton amasung nga ho macha lobugi thabak haukre. Manipur sasangi pibam hena phagaranaba pandamda Raijagi Veterinary amasung Animal Husbandry Services na National Insurance Company Imphal ga yana warol ama sahi tawnakre. Imphal gi sanjen thongda leba Veterinary amasung Animal Husbandry Services da pangtopa tawram amada yana warol adu sahi tawnakibani. Masina Raijesta National Livestock Mission gi makada Livestock Insurance ningthina chana hannabani. Manipur ngasi mioi tarataruk nauna COVID-19 positive oiba thenaki Bisnupur Jila da mioi taranithoi test tawbada mioi taret COVID positive oiba thenaki Imphal West Jila da mioi taramari test tawbada mioi taruk positive oiba thenaki amasung Imphal East Jila da mioi nipan test tawbada mioi ahum positive oiba thenaki ngasi gi oina positive oiba gi chang chada nifu mathoi ni masi tharga Raijasta hogji phawbada COVID positive oiba apunma mising chani marfudra taruk sure. Haukiba pung kun mari asida mioi tara humdoi naba phaduna discharge taukibaga loinana hauji phawbada mioi chani kuntra naba phakre. Hauji active case humputaruk leiri. Home isolation da active case humfurintoi leiri. Haukiba pung kun mari da numit tare ni suduna mioi tara nitoi naba phakre. Malemgi Junosis numit RIMS Imphal pangthokre RIMS ki microbiology bibagna sinduna thauramadu pangthokibani. Tha asigi amadigi chayol ama chathagadaba ban mahotsav thaurangi saruk ama oina Assam Rifles sinduna Raija sigi tongan mafam singda uchara kayamarum thakre. Assam Rifles na Technopol Chandel Kaksing amasung Churachandpurgi forest officials singa kusamaduna thauramadu pangthokpani. Technopol amasung Chandel da uchara lising amamam thaki Kaksing da ek per ma ke naam gi campaign gi saruk oina uchara kayamarum thaki. City Police Personnel singi oiba nomugi oiba basic fire fighting course ngasi Fire Service Headquarter Imphal pangthokre. Training program adu Manipur Fire Service Department amasung City Police na punna sinduna pangthokpani. Training program adu pangthokpagi maroiba pandamdi maihok langpok thorokpa matamda karamna sem sagadage haibishini. Pradhan Mantri Narendra Modi Trinidad amasung Tobago gi khongchat mai pakna loisankraba matung Argentina gi konong Buenos Aires ta ngasi ayuk thongkre. Mahangna Argentina da hek thungbaga lebak adu lairiba Bharat macha singna harauk tayamna okki. Shri Modi na Argentina gi freedom fighter amasung national hero General Jose D. San Martin gi mitamda ikai khumnaba utki. Shri Modi na Argentina gi Rashtrapati ga lebak ani gi mari hena phagaranaba wafam kya khanagani. Masigi manungda ngaksel low singu oil and gas energy lalon itik mining gi lamda mateng pangnaba wafam kya su khanagani. Argentina ki khongchat lorba matung Pradhan Mantri BRICS mifam yawnaba Brazil da chakani. Brazil gi Rio de Janeiro da hayeng amasung hangchit pangthokadrba BRICS mifam da Pradhan Mantri Narendra Modi saruk yagani. Mahaki khongchat manungda Shri Modi na Brazil gi Rashtrapati Luis Inacio Lula da Silva amasung malem gi atei lusingba singa wari sanagani. Akasbani paumin hai mauksa gi phajabana thalaba Rio de Janeiro da taratare suba BRICS mifam yumbu oidana pangthokani. Pau loijare.